Guwahati the Mithilongi Pau Tabiri Singbu Yan Hanba Maktada Chingangbam Suzitrani na Kurumjari. Hosinga Sigi Samlapa Mariba Pausing Lobirasi. Manipuri Sahitya Parisad Assamgi Humpumathoi Suba Chehigi Miphamlen Assamgi Karbi Anglong District ki manung channa Bokazan Sports Complex Auditorium Hall da Hokiba Thangza amadi Nomaizing Numit Habidi April 9 amadi 8 Numit Dini Chupna Pangthokre. Thangza Numit ki ayuk April 9 da President Ngangum Joy Kumarna Parisad ki Piral Chingkatuna Thoram Hokdoke. Thoramgi manung channa Parisad ki Lai ki Travel Chingba Singda Maira Katpa Mithung Sang Hangdokpa amadi Larik Mela Hangdokpi Thoram Mathang Sitna Vice President Singh N.G. Basantu Kumar and Vidya Babu amadi Thokchom Anilna Pangthokhi. Delegate Singi Mifam Luki VP Koisum Sapan na Mifam Apuoiduna Hangdokhi. General Assembly ki Mifam Amasu President Ngangum Joy Kumarna preside Tokduna Pangthokhi. Numidasida Kabi Sanmelan Amasu Laikol ki Vice President amadi Saknarabi Aibi Jongtham Subadanina Mifam Apuoduga Hawaizam Jandhona Tengbangloy Oiduna Pangthokhi. Aroiba Numit Habadi April Mapan Nomaizing Numiki Ayukta Aiba Dr. Kunjalal Yendrembamna Watimduna Assamda Manipuri Singna Kundarakpa Haiba Hiramasida Yumpam Oiba Seminar Amasu Pangthokhi. Seminar Asida Thokchom Ngauba Moiringzam Dev Amadi Yumnam Indrababuna paper Pathokhi. Parisaki President Hangum Joy Kumar na Mifam Apuoiduna Pangthokhiba Nungthilgi Aphongwa Mifamda Dr. Numol Momin Deputy Speaker Assam Assembly Dispurna Athoiba Mithung aduga Ikai Khumnaba Mithung Singoina Karvi Sahitya Sabhagi President Professor N. Aruna Devi Dean School of Humanities Manipur University Dr. N. Noren Singh Professor and Head Anthropology Department Assam University Difu Campus Nagaland Manipur State Council ki President Thinguzam Sarat Chandra Amadi Thangzam Sarat Chandra General Secretary WMC Nagaland na Chingwana Daisa Famki. Kaisam Manju Devi Amadi Maka Loinaba Singh na Sayau Ishai Shaki D.H. Chandra Kumar Singh Chairman Reception Committee na Taramna Okpagi Warol Thamki General Secretary K.H. Dhirena General Secretary ki Chahigi Yoiba Paudam Pathokhi Amadi Secretary Dr. M. Ninghaibana Laukhiba Warep Singh Pathoktuna Mayamda Tahankhi. Parisat ki Ningsing Chepong Amasu Hangdokpaga Loinana Lairik Kayasu Makum Hangdokhi. Parisat ki Upadhi Amadi Sanagi Medal Lanthokpagi Thoramsu Pangthokhi Athoiba Oza Singoina Elementary da Khir Gopal Mishra Bibirgram Sonai Secondary da Laikhidraba Laurembam Nilachan Singh Thangzam Laikai Sonai Non Manipuri Medium da Ningombam Manihar Singh Rongpur Silchar da Piduna Ikai Khonaba Utki. Asida Sunatana Manipuri Sahitya Parisat ki Puari da Ihan Hanboina Sahitya Ratna Moiringzam Dev Singh Oza Subram Hailakandi da Piduna Ikai Khonaba Utki. Sahitya Busanda Konsam Binod Bihari Hailakandi, Laishram Taranikanta, Guwahati, Laikhidraba Binoy Chan Singh, Guwahati, Amadi Khaidem, Japan, Ramnagar, Tuko, Sahitya Sevakna, Dr. Laishram Sukumar Singh, Guwahati, Manohar Mayum Surja Kumar Sarma, Udharwan, Kangabam Santi Kumar, Lakhipur, Nad Vusanda, Ketrimayum Khamba, Kalinagar, Mudum Chinglens, Jurakhol, Badhya Busanna, Thiknam Ganga, Juragul, Natyabhusanna, Raj Kishore Chandpur Sonai, Kathabhusanna, Nongthombam Manibabu Chandpur Sonai, Laima Literary Gold Medal Award na Kavi Laukham Nandakumar Lakhipur, Ingudam Atolmu Amubi Devi Memorial Case Award Angangi Sahityadana Chankраmayum Bidit Kumar Singerbon, Moiring Zamongbi Hemabati Literary Gold Medal na Thokchom Anjana Devi Lakhipur, Certificate of Appreciation na M. Bhagat Singham Guwahati Amdi Thongnauzam Syam Kumar Singh Guwahati da Piduna Ikai Khomnaba Utki. Naat ki oiba makhal mathilgi thorom kayana thoromasi amukehna machu thokhanki. Amadi Reception Committee ki Convener Y. Bimol Singh na Thagat Wahi Piduna Apongwa Mifam Loshinki.
Lakipur subdivision ki manung chana leiba tongan ba club NGO singna miyam gi puning chingsiladuna yausang kumhaibu yausang sports haina onthok tuna sana khonabagi lamda khumang chawshinaba sinkiba amadi makok mathang tarakhiba sanaroi singda mana mathum yenthokpiduna club ki sanaroi singbu puning wakhal thogat pibabu club sigi mifamda thagat pa phongdokre loinana hogibe April 9 nomaijing numit nahalomi marup koroi kandina sinduna pangthokiba miyam gi oiba mifamga loinana mana mathum yenthokpagi thoram adugi ikai khumnaba mithungoina United Clubs Organization UCO Lakhipur gi president Khaidem Kantabu saruk yahan khibagi damak UCO Lakhipur gi maikaidagi thagatpa phongdorakhibaga loinana kumon khudingi hena phajana pangthokpa ngamba oirsanu haina General Secretary N Nandamohana thadorakpa chirol amana phongdorakle Kuman Club Lakipur na sinduna haukiba March kunmapan kuntra amadi kuntra mathoida numit humni chupna Lakipur kuman da pangthokiba ani suba chehigi yausang sports and literary meet da athoi hen takraba singda mana yenthokpagi thoram haukiba April 9 nomaijing numit da ibudo thongnang lampak da pangthokre Club ki president ingudam Tharun Kumar na mipamapu Manipuri Development Council ki chairperson Mutumrina Devi na thoiba mithungoina thoram asida saruk yakhi Makna maroina naharol singna sana khonabada saruk yabasina makogi hakchang matam punamakta king launa lehengani haiki akhanaba lengbirakhiba singi warolda arambam gauragopal amadi ingudam binod nasu angang singbu sana khonabada pukning changhanabagi khuman clubna honabiriba sigidamak thagatpa phongdokhi Tharamasida Ward Commissioner Ani Leisungam Robindro amadi Arambam Jayashree Devi su saruk yakhi Akhanaba mithungi warolda Dr. Yengkhom Kishore amadi Aviram Sarmanasu sanaroi singi pungning wakhal thogatpikhi Panba yaba amagana Tharamasida handakta South Barak Hall Binakandi da United Clubs Lakhipur sinduna pangthokiba sanabada mana mathum phanglakraba sanaroi tarani thoibasu taramna okhi Aroibada Club ki Thaburen Ingudam Dijendrana Thagat Wahi Thamki Anisuba Niri International Film Festival English Singini Kulhumdoida Special Jury Mention Award Panglakraba Dasuyali Film Production Manipurgi Banner Makhada Laisangna Present Tawduna Puthokpa Asengba Iralgi Story Writer Lyrics Amadi Producer Oiribi Saknarebi Aibi Khetchimayum Subadani Bu Bisnupur District ki oinam da leiba Santi All Age Home gi thomisingna taramna opagaloinana ikai khumna utkre Khetchimayum Subadanina Phongdokhibada film asi lamdam asigi machamasu oiba kayana makhoibu I matumdagi changonaba yoklakpada wai haiba wahi pachet ama fawba haidana nungaibagi matau duta uttuna machasingbu nungsina thamnanaba amadi mi oinanaba hotnarakhibi mama oibisingbu mirai biraga loinana old age home da leikibagi saktam ama urakpasi laibak thibani haibisigi paujel piba film ni haiki Panbayai film asi OC Mairana direction pibani manawbi na screenplay writer ni Tharamasida Saknaraba Aiba Samurai Latpam Prahlad Sharma Kritik Singh Laishram Memo Namirakpam Sanahanbi Amadi Thangzam Santi Devi Chairman Young Women Health Organization na Maroiba Mithung Singh Oina Saruk Yakhi Loyalam Public Library Wangjing Hodamba Thobal District na sinduna Ahanba Mapokumon Thoram Library asigi office ta pangthokre Thoram asida ningthem cha sanayai mana chief guest aiba malemgi lupki president Waikhom Amuchona president oiki loinana retired DI of school Y Indira Professor H Bihari Longzam Asakumar SDC Mayang Imphal Takhelambam Noren Councillor na Presidium member sing oiki Sereng Saidinaba Masu Kabi Moirangthem Rajendra Singh na Saidin Puren Oiduna Pangthoki Saknaraba Kabi Ning Thauzamba Sarat Chandra Kaisam Priyo Kumar Y Mahendra Laishram Jugesor Tekcham Rameshor Khundongbam Dinamani Loitam Inaubi Laishram Samol Thongnauzam Pramodini Arneshwari Khumanthem Amadi Rita Thokchomna Chingba Kabi Kuntra Taretna Saireng Pathoki Library asigi General Secretary Sarat Salamna Taramna Opagi Warol Thamki. Hauzik atopa pausing da muk lakminarase.
ꯃꯁꯥꯃꯛꯀꯤ ꯄꯥꯔꯇꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯔꯥꯖꯁꯊꯥꯟꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯔꯥꯜꯗ ꯔꯥꯖꯁꯊꯥꯟꯒꯤ ꯍꯥꯟꯅꯒꯤ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯁꯆꯤꯟ ꯄꯥꯏꯂꯣꯠ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ꯫ ꯔꯥꯖꯅꯤꯇꯤ ꯁꯥꯔꯀꯜꯗ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯅ ꯉꯥꯡꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯔꯅ ꯁꯔꯀꯥꯔꯗ ꯅꯠꯇꯦ ꯃꯁꯤ ꯁꯆꯤꯟ ꯄꯥꯏꯂꯣꯠꯀꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯔꯒꯦꯠꯇꯤ ꯇꯁꯦꯡꯅ ꯁꯤꯑꯦꯝ ꯑꯣꯏꯔꯤꯕ ꯑꯁꯣꯛ ꯒꯦꯍꯂꯣꯠꯀꯤ ꯃꯊꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯁꯆꯤꯟ ꯄꯥꯏꯂꯣꯠꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯤ ꯕꯁꯨꯟꯗꯔꯥ ꯔꯥꯖꯦꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯥꯡꯗ ꯊꯤꯍꯨꯝꯕ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯋꯥꯁꯛ ꯆꯦꯠꯅ ꯋꯥꯁꯛꯈꯤ꯫ ꯋꯥꯁꯛ ꯑꯗꯨ ꯂꯥꯎꯊꯣꯛꯂꯗꯨꯅ ꯏꯪ 2019ꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯤꯍꯨꯝꯕ ꯑꯃꯠꯇ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛꯅ ꯆꯠꯊꯈꯤꯗꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯁꯣꯛ ꯒꯦꯍꯂꯣꯠꯀꯤ ꯃꯊꯛꯇ ꯁꯆꯤꯟ ꯄꯥꯏꯂꯣꯠꯅ ꯑꯁꯨꯝꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯑꯉꯛꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯌꯨꯕꯔꯥꯖꯅ 32ꯔꯛ ꯁꯨꯕ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯦ꯫ ꯃꯅꯥꯎ ꯑꯀꯟꯕ ꯁꯨꯕꯤꯔꯅꯁꯨ 10ꯔꯛ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕꯒꯤ ꯔꯦꯀꯣꯔꯗꯇꯤ ꯌꯥꯝꯅꯃꯛ ꯌꯥꯝꯂꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯃꯃꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯌꯥꯝꯕ ꯌꯨꯕꯔꯥꯖꯕꯨ ꯃꯅꯥꯎ ꯁꯨꯕꯤꯔꯅ ꯑꯉꯛꯄ ꯐꯪꯅ ꯍꯦꯟꯈ꯭ꯔꯦ꯫ ꯌꯨꯕꯔꯥꯖ ꯑꯃꯁꯨꯡ ꯁꯨꯔꯕꯤꯔ ꯍꯥꯏꯔꯤꯕꯁꯤ ꯏꯔꯣꯏ ꯑꯅꯤꯅꯤ꯫ ꯑꯃꯒꯤ ꯃꯃꯜꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯅꯤ ꯑꯗꯨꯒ ꯑꯃꯒꯤ ꯃꯃꯜꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 15ꯅꯤ꯫ BMW ꯑꯃ ꯂꯩꯕ ꯌꯥꯕ ꯁꯦꯜꯐꯝꯗꯒꯤ ꯏꯔꯣꯏꯒꯤ ꯃꯃꯜꯅ ꯍꯦꯜꯂꯤ꯫ ꯃꯁꯤ ꯍꯟꯗꯛ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯨꯖꯥꯐꯔꯅꯒꯔꯗ ꯁꯥꯒꯤ ꯃꯦꯂꯥ ꯑꯃꯈꯛ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯦꯂꯥ ꯑꯁꯤꯗ ꯁꯨꯕꯤꯔꯕꯨ ꯄꯨꯔꯒ ꯏꯔꯣꯏ ꯑꯁꯤꯕꯨ ꯄꯥꯅꯖꯕ ꯍꯔꯤꯌꯥꯅꯥꯒꯤ ꯀꯨꯔꯨꯈꯦꯇ꯭ꯔꯗ ꯂꯩꯕ ꯑꯔꯖꯨꯟ ꯁꯤꯡꯁꯨ ꯂꯥꯛꯈꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯕꯦꯁ ꯑꯦꯅꯤꯃꯦꯁꯟ ꯑꯣꯐ ꯗꯤ ꯁꯣ ꯑꯃꯗꯤ ꯕꯦꯁ ꯑꯦꯅꯤꯃꯦꯜ ꯑꯣꯐ ꯗꯤ ꯕ꯭ꯔꯤꯗꯀꯤ ꯇꯥꯏꯇꯜ ꯐꯪꯈꯤ ꯁꯨꯕꯤꯔꯅ꯫ ꯃꯦꯂꯥ ꯑꯁꯤꯗ ꯁꯨꯕꯤꯔꯒꯤ ꯃꯃꯜ ꯂꯨꯄꯥ ꯀ꯭ꯔꯣꯔ 15 ꯌꯧꯈꯤ꯫ ꯌꯨꯕꯔꯥꯖ ꯑꯃꯗꯤ ꯁꯨꯕꯤꯔ ꯑꯁꯤ ꯑꯔꯖꯨꯟ ꯁꯤꯡꯅ ꯌꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯥ ꯑꯁꯤꯗ ꯁꯤꯟꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯌꯣꯛꯂꯤꯕ ꯑꯔꯖꯨꯟ ꯁꯤꯡꯗ ꯂꯨꯄꯥ ꯂꯥꯈ 7.5 ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ ꯑꯁꯨꯝꯅ ꯏꯔꯣꯏ ꯑꯃꯒꯤ ꯃꯃꯜ ꯍꯥꯏꯕꯗꯤ ꯌꯨꯕꯔꯥꯖꯀꯤ ꯃꯃꯜꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯏꯔꯣꯏ ꯁꯨꯕꯤꯔꯒꯤ ꯃꯃꯜꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 15 ꯌꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥꯕ ꯃꯇꯝꯗ ꯁꯤꯚꯤꯂꯤꯌꯟ ꯕꯤꯜꯗꯤꯡ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡꯇ ꯅꯠꯇꯅ ꯁꯍꯔ ꯀꯌꯥꯁꯨ ꯂꯥꯟꯗꯥꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯉꯥꯡ ꯀꯌꯥ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯉꯥꯡ 10,000 ꯍꯦꯟꯅ ꯔꯁꯤꯌꯟ ꯑꯥꯔꯃꯤꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯔꯁꯤꯌꯟ ꯑꯥꯔꯃꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯡꯃꯗ ꯑꯣꯠ ꯅꯩꯕꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯅꯝꯐꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯑꯉꯥꯡ 38 ꯈꯛꯇꯪ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯗ ꯔꯁꯤꯌꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯀ꯭ꯔꯦꯟꯗ ꯍꯟꯗꯣꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ 38 ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯈꯣꯏꯅ ꯔꯁꯤꯌꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯉꯩ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯤꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯉꯁꯤꯗꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯈꯥꯔꯀꯤꯚ ꯑꯃꯗꯤ ꯀꯤꯚꯇꯒꯤ ꯑꯉꯥꯡ ꯀꯌꯥ ꯔꯁꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯟꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯀ꯭ꯔꯥꯏꯃꯤꯌꯥꯗ ꯊꯥꯈꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯀꯥꯏꯅꯔꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅꯃꯛ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯔꯛꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯎꯆꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯖꯤꯕꯒꯨꯝꯅ ꯂꯩꯍꯜꯂꯤꯁꯨ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯂꯩꯐꯝꯁꯨ ꯃꯈꯣꯏꯒꯤ ꯁꯤꯟꯗꯨꯅ ꯄꯨꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯅꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯅꯠꯇꯦ, ꯂꯥꯜꯂꯪꯅꯗꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯝꯅꯅꯕꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯇꯣꯉꯥꯟꯅ ꯂꯥꯞꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ ꯑꯅꯤꯁꯨꯕ ꯃꯥꯂꯦꯝ ꯂꯥꯟꯖꯥꯎꯒꯤ ꯃꯇꯨꯡ ꯅꯥꯖꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯝꯕ ꯅꯥꯖꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯑꯔꯣꯏꯕ ꯖꯖ ꯕꯦꯅꯔ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯦꯅꯔꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ 22ꯗ ꯆꯩꯔꯥꯛ ꯄꯤꯔꯝꯈꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯍꯤ 100 ꯌꯧꯈꯤ꯫ ꯄꯟꯕ ꯌꯥꯏ ꯅꯥꯖꯤ ꯀꯟꯚꯤꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯖꯔꯃꯟ ꯁꯍꯔ ꯅꯨꯔꯦꯝꯕꯥꯔꯛꯇ ꯋꯥꯌꯦꯜ ꯆꯠꯊꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯟ ꯐꯥꯔꯦꯟꯁꯀꯤ ꯆꯍꯤ 18 ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯃꯥꯌꯣꯛꯇ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯕꯒꯤ ꯃꯔꯥꯜꯗ ꯐꯥꯔꯦꯟꯁꯅ ꯃꯤꯑꯣꯏ 22 ꯐꯦꯁꯤꯁ ꯍꯤꯠꯂꯔꯒꯤ ꯇꯨꯡ ꯏꯟꯕ ꯑꯣꯐꯤꯁꯔꯁꯤꯡ ꯀꯟꯚꯤꯛ ꯑꯣꯏꯍꯟꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯐꯥꯔꯦꯟꯁꯅ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯋꯥꯔ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯋꯥꯌꯦꯜ ꯆꯠꯊꯅꯕꯒꯤꯗꯃꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯣꯔꯝ ꯑꯃ ꯂꯤꯡꯈꯠꯅꯕꯒꯤ ꯗꯥꯕꯤꯁꯨ ꯇꯧꯈꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯆꯌꯦꯠꯅꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯁꯥꯝꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯔꯅꯣꯖ ꯄꯦꯒꯨꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯦꯁꯥꯃꯤꯁ ꯃꯤꯗꯤꯌꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 6ꯇꯒꯤꯅ ꯃꯦꯊꯃꯦꯇꯤꯛꯁ ꯑꯃꯗꯤ ꯁꯥꯏꯟꯁꯇꯤ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯗ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯝꯈꯩ ꯆꯌꯦꯠꯅꯕꯒꯤ ꯃꯇꯥꯡꯗ ꯃꯦꯘꯥꯂꯌꯥ ꯑꯃꯗꯤ ꯑꯁꯥꯝꯒꯤ ꯃꯔꯛꯇ ꯇꯧꯅꯈꯤꯕ MOUꯒꯤ ꯃꯇꯥꯡꯗ ꯍꯤꯌꯔꯤꯡ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ ꯊꯥꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯖꯁꯇꯤꯁ D.Y. ꯆꯟꯗ꯭ꯔꯆꯨꯗ ꯑꯃꯗꯤ ꯖꯁꯇꯤꯁ P.S. ꯅꯔꯁꯤꯡꯍ ꯂꯣꯏꯅꯅ J.B. ꯄꯥꯔꯗꯤꯌꯥꯋꯥꯂꯥꯒꯤ ꯕꯦꯟꯆꯅ ꯉꯔꯥꯡ ꯍꯥꯏꯈ꯭ꯔꯦ꯫ ꯅꯣꯔꯊ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯅ ꯃꯤꯖꯣꯔꯥꯝꯒ ꯁꯝꯅꯅꯕ ꯑꯅꯧꯕ ꯔꯦꯜꯋꯦ ꯂꯥꯏꯟ ꯄ꯭ꯔꯣꯖꯦꯛट ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯄꯥꯌꯔ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯚꯩꯔꯕꯤ ꯑꯃꯗꯤ ꯁꯩꯔꯥꯡꯒꯤ ꯃꯊꯛꯇ ꯂꯩꯕ ꯄꯥꯌꯔ ꯑꯁꯤ ꯀꯨꯇꯨꯕ ꯃꯤꯅꯥꯔꯗꯒꯤ ꯍꯦꯟꯅ ꯋꯥꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯅ ꯊꯣꯡ ꯅꯝꯕꯔ 136ꯀꯤ ꯄꯥꯌꯔ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯃꯤꯇꯔ 103ꯅꯤ꯫ ꯃꯁꯤ ꯀꯨꯇꯨꯕ ꯃꯤꯅꯥꯔꯗꯒꯤ ꯃꯤꯇꯔ 92 ꯍꯦꯟꯅ ꯋꯥꯡꯉꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 60ꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯐꯣꯇꯣ 1,00,000 ꯍꯦꯟꯅ ꯃꯥꯟꯅꯕ ꯌꯥꯎꯔꯝꯕꯁꯤꯡ ꯁꯦꯝꯗꯣꯛꯄꯤꯅꯕ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯜꯀꯇꯥꯒꯤ ꯁꯣꯜꯠ ꯂꯦꯛꯇ ꯆꯍꯤ 15 ꯆꯪꯅ ꯁꯥꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯛꯂꯕ ꯃꯅꯤꯄꯨꯔ ꯚꯕꯟ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕ NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 12ꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯀꯟꯁꯜꯇꯦꯇꯤꯚ ꯗꯤꯁꯀꯁꯟ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯤ ꯑꯦꯛꯇꯔ ꯂꯩꯁꯥꯡꯊꯦꯝ ꯇꯣꯟꯊꯣꯏ ꯗꯦꯕꯤꯅ ꯁꯣꯔꯠ ꯐꯤꯜꯝ ꯏꯋꯥꯏꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯔꯣꯜꯕꯨ ꯁꯛꯈꯪꯂꯗꯨꯅ ꯖꯝꯃꯨ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯅ ꯕꯦꯁꯠ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯑꯦꯋꯥꯔꯗ ꯄꯤꯔꯛꯈ꯭ꯔꯦ꯫ ꯐꯤꯜꯝ ꯑꯁꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯅꯤ, ꯔꯦꯕꯤꯀꯥ ꯑꯣꯀ꯭ꯔꯝꯅ ꯏꯕꯅꯤ ꯑꯗꯨꯒ ꯁꯃꯤꯔ ꯊꯤꯡꯕꯥꯏꯖꯝꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯅꯤ꯫ ꯄꯟꯕ ꯌꯥꯏ 11ꯁꯨꯕ ꯗꯦꯜꯂꯤ ꯁꯣꯔꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ 2019ꯗꯁꯨ ꯐꯤꯜꯝ ꯑꯁꯤ ꯖꯨꯔꯤ ꯑꯦꯋꯥꯔꯗ ꯐꯪꯂꯛꯈꯤꯕꯅꯤ꯫ ꯑꯠꯁꯨꯝꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯝꯂꯕ ꯃꯁꯛ ꯅꯥꯏꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯂꯨꯆꯤꯡꯕ K. ꯓꯧ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 9 ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯍꯤ ꯁꯨꯞꯅꯇꯒꯤ 58 ꯈꯛꯇꯃꯛ ꯁꯨꯈꯤ꯫ ꯃꯍꯥꯛ ꯗꯦꯜꯂꯤꯗ ꯑꯦꯗꯚꯣꯀꯦꯠ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯌꯨꯠ ꯌꯨꯅꯤꯌꯟꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯥꯕ ꯑꯣꯔꯤꯖꯤꯅꯦꯜ ꯅꯠꯇ꯭ꯔꯒ ꯗꯨꯄ꯭ꯂꯤꯀꯦꯠꯄꯨ ꯑꯣꯏꯔꯕꯁꯨ ꯍꯣꯔꯟ ꯑꯦꯟ ꯁꯦꯛ ꯌꯥꯎꯅ ꯑꯦꯅꯔꯖꯤ ꯗ꯭ꯔꯤꯡꯛꯁꯤꯡ ꯕꯦꯟ ꯇꯧꯈ꯭ꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯇꯤꯄ꯭ꯔꯥꯃꯣꯊꯥ ꯑꯃꯗꯤ ꯃꯦꯘꯥꯂꯌꯥꯒꯤ ꯚꯣꯏꯁ ꯑꯣꯐ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁ꯭ꯇꯦꯠ ꯄꯥꯔꯇꯤ ꯑꯣꯏꯅ ꯁꯛꯈꯪꯂꯛꯈ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ TMC, NCP ꯑꯃꯗꯤ CPI-ꯕꯨꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯣꯏꯅ ꯔꯤꯀꯒꯅꯥꯏꯖ ꯇꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ AAP-ꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯁ꯭ꯇꯦꯇꯁ ꯐꯪꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯄꯨꯁꯤꯜꯂꯛꯄꯗ ꯏꯟꯗꯤꯌꯥꯅ ꯔꯦꯀꯣꯔꯗ ꯊꯝꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯊꯥꯎ ꯕꯦꯔꯦꯜ 10.33 ꯄꯨꯁꯤꯜꯂꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯆꯥꯏꯅꯥꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯀꯣꯔꯠꯅ ꯐꯥꯏꯟ ꯊꯤꯍꯟꯈ꯭ꯔꯦ꯫ ꯆꯥꯏꯅꯤꯖ ꯀꯝꯄꯦꯅꯤ ꯑꯃꯒ ꯇꯧꯅꯈꯤꯕ ꯆꯨꯛꯇꯤ ꯊꯨꯒꯥꯏꯕꯒꯤ ꯃꯔꯥꯜꯗ ꯑꯃꯦꯔꯤꯀꯥꯟ ꯗꯣꯂꯔ ꯃꯤꯂꯤꯌꯟ 2.39 ꯊꯤꯅꯅꯕꯒꯤ ꯋꯥꯌꯦꯜ ꯄꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯌꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯔꯤꯗ ꯆꯤꯡꯈꯥꯏꯅꯔꯛꯄ ꯌꯥꯅ ꯂꯩꯔꯛꯂꯤ꯫ ꯁꯤꯔꯤꯌꯥꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯏꯖꯔꯥꯏꯜꯒꯤ ꯔꯣꯀꯦꯠꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯏꯖꯔꯥꯏꯜꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯏꯁꯂꯥꯃꯤꯛ ꯂꯩꯕꯥꯛꯁꯤꯡꯅ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ꯫ ꯑꯐ꯭ꯔꯤꯀꯥꯟ ꯂꯩꯕꯥꯛ ꯕꯨꯔꯀꯤꯅꯥ ꯐꯥꯁꯣꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟꯗꯥꯕꯒꯤ ꯊꯧꯗꯣꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 94 ꯍꯥꯠꯈ꯭ꯔꯦ꯫ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯇꯝ ꯁꯥꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯏꯁꯂꯥꯃꯤꯛ ꯖꯤꯍꯥꯗꯤ ꯈꯨꯠꯄꯨ ꯑꯃꯅ ꯃꯤ ꯀꯌꯥ ꯍꯥꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯜ ꯀꯥꯏꯗꯥ ꯅꯠꯇ꯭ꯔꯒ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠꯅ ꯁꯧꯒꯠꯄꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯥꯏꯅꯥꯒꯤ ꯋꯥꯔꯅꯤꯡ ꯇꯨꯡꯑꯣꯏꯅꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯔꯨꯅꯥꯆꯜꯗ ꯆꯠꯇꯨꯅ ꯏꯟꯗꯣ ꯆꯥꯏꯅꯥ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯀꯤꯕꯤꯇ꯭ꯌꯨꯗ ꯆꯠꯇꯨꯅ ꯉꯝꯈꯩꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯑꯔꯨꯅꯥꯆꯜ ꯏꯟꯗꯣ ꯆꯥꯏꯅꯥ ꯉꯝꯈꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯆꯠꯅꯤ꯫ ꯑꯃꯗꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯍꯠ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯒꯥꯔꯗꯦꯟ ꯌꯥꯎꯕ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫
ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ